Loyalam E-PAO tabi bakutima po hidrong susmitana namitangi pao pizari ahan bidak maruwe headline. Leitanpokpi Meitei Khulgi Louphamda Khoiba Yaroi haina Kuki mayam Kumtharaktuna Naori Kapsilakre attack Chatharapadagi achauba lanjau tholamgadawre. Uttarakhanda helicopter kaibada pilot amadi imung amagi miyoi ahum yauna puna miyoi taret sikre. Tampaka tainabada leiriba Kuki su camp sing lauthongnaba thabak paikhalakpada Kuki sing matha saba hokre. Pau samdona pijari. Leitanpokpi Meitei Khulgi Louphamda Khoiba Yaroi haina Kuki mayam Kumtharaktuna Naori Kapsilakre attack Chatharapadagi achauba lanjau tholamgadawre. Imphal East District ki manung channa Sagolmang Pukhau Pangai line da Sagolmang Police Station ki manung channa leiriba Leitanpokpi Meitei Khulgi Louphamda singda engine sizinaduna Khoiba ki thabak chathabada Kampokpi District ki manung channa leiriba Songfen Kuki Khulgi nupa nupi mayam ama kumtharaklaga Khoiba Yaroi haina Naori na chingba Kapsilakre amadi nung thomjilaktuna akanba attack chatharakre. Kuki singna Naori Kapsilakba aduda Meitei nupa macha ama Naori maruna panduna asokapan nangkhre hari. Mafam adugi khunja sing na phongdorapagi matung inadi ngasi ayuk pung 9 kuntra rom taba matamda Leitanpokpi maningi sadu lampaka tainana leiriba Meitei gi local singda izin sizinaduna Khoiba gi thabak chathakhi. Masigi mamangda BSF ki marfudara manga suba company gi kambuga Leitanpokpi gi khunja singa unaduna Khoiba gi thabak tauba haurage ngak shenba gi thabak taubiyu haina khangan khe hari. Khunja singna BSF ki kambuga yanakhiba asigi matung inna ngasi ayuk Leitanpokpi Khulgi sadu lampak maning thangmada leiba local da Khoiba gi thabak chathakhi. Khoiba hek horapaga khangaudana Songfen Kuki Khulgi khunja nupi nupa kayamarum thoraktuna Khoiba Yaroi Haiduna lauksilakpaga lonana Naori na chingba Kapsilakre khanaba horakhi. BSF ki kambu da su tear gas cell anirong kaptunda Kuki sing adu tanthokna bahonakhi adubu Kuki sing adu mafam adu thadoktana adumak leikhi hari. Pau asi tabadagi manak nakpada hanadagi hauna leiriba chamaga kuntra humdoi shuba CRPF ki kangbu Assam Rifles ki personnel sing su thomjilaktuna irang adu lakshina bahonakhi. Loinana Imphal East ki commando kangbu su laktuna ngak shenbagi thabakta mating pangkhi hari. Khunja sing na phongdorapagi matung inedi Kuki sing na leiriba Songfen hariba khul asi Likhong hariba khong asigi wangmadani aduga khong asigi maning thangba sarukta Leitanpokpi gi sadu lampaki Meitei gi local asi leibani hariba Meitei gi local asi Kuki singna makhoigini Haiduna Khoiba amadi ubana chingbagi thabak chathaba Yaroi Haiduna thingmigi thabak asi chatharakpani pari kunlom hauzik Kuki na panduna leikre Meitei gi su pana bakana honabada BSF company gi commandant haizaduna ngasi BSF ki khara yaurabadi fagani haina ngasi Khoiba changmani adubu makhoigi protection khutpi asidi ubra haibabu nongmudi thawai shoidana mangadaba malakle hari Kuki singna chatharaliba thawong asigi pau mathang tanarakpadagi khundrapam asigi manung channa Leitanpokpi khulga loinana leiriba Sagolmang patlau Yumnam patlau amasung pukhau Iran fam amadi atai khulgi khunja kaya amasu hauzik Leitanpokpi khulda laktuna leirare maduna Kuki sing asi matang chana lakshil haudaba tarabadi achauba lanjau ama thorakpa yabagi akiba yamna nangna leire hari. Uttarakhanda helicopter kaibada pilot amadi imung amagi miyoi ahum yauna punna miyoi taret sire. Nahan Ahmedabad ki lamdam tamna paikadaba Air India V787 aircraft flight number AI171 kaikibagi thodokta miyoi chaniga kuntaret sikhibada ngairingai ngasi ayu Uttarakhand gi Kedarnath helicopter ama paibagi thodokta pilot amadi imung amagi miyoi ahum yauna miyoi taret leikhitre hari. Helicopter kaibagi thodok asi ngasi ayuk pung 5 kuntra rom taba matamda thokibani. Rudraprayag District Disaster Management Officer Nandan Singh Raswarna phongdorapagi matung inadi khudong thiba nanglaba helicopter adu Aryan Aviation Private Limited kini ngasi ayuk Kedarnath ki pai khraba matung Kedaryat ki manaki Gorikun amadi Triyuznia Ran anigi marakta leiba umangi sarukta kaikibani hari thodok adu nong taba amadi leichil thabana maram oiraga thokiba oiba yai haina thajanari State adugi Chief Minister Puruskar Singh Dhami na phongdokhibagi matung inna State Disaster Response Form amadi Marine Lenaba Agency singna thodok thokpam da changsinba hok khangan khrei
Inspector General Rajiv Swarovna phongdokibada helicopter kaikre amadi pilot yauna helicopter aduda tongkiba miyoi tare lekhidre thodok thokpham adu remote area oibana thuna changsin bangam khide adubu thodok thokpham da police amadi state disaster response ki team sing yoshingkre lekhidraba pilot adugi maming captain Rasbir Singh Chauhan kawi Jaipur dagini ate lekhidraba singh aduna Ukhimat ki VKTC representative Oiba Bikram Rawat, Uttar Pradesh ki Vinod Dabi, Tiristi Singh, Maharashtra dagi Raskumar Jaswal, Mahaki Nupi, Sarda Jaswal, Amadi Jahi Ani Makai Dangai Majanupi, Kasi Kawi Hari. Tampaka Tainavada Leriba Kuki Su Camp Singh Lautonaba, Tabak Pakalakpada Kuki Singh Matasaba Haukre. Kanglup ki irang na maram oiraga chahi anirom lebruraba matungda tha asiki mapanda Kuki Su militant sing amasung Ministry of Home Affairs ki officer singa unaduna wari sanakhiba adugi matung tarakpada Tampaka Tainaba Chingi district singda leriba Kuki Su camp sing lauthonaba thorang tawba hore thawong asina Kuki singda pendaba amasung akiba kaya mayoknaba hore hari Peace talk aduda central government ki makedegi hana leriba su agreement asi nataba hena effective oigadaba sugi term and conditions sing semnaba thorang tawri hairiba conditions sing adu semnaba loidriba phawadi su agreement asi makhatana sign tongnaba gi fibam leite hauzik leriba Tampaki district singa tainaba Chingi district singda leriba sugi camp sing asi lauthokani punna sugi camp taramari leriba asigi manungda tareti lautholagani Army ki makedegi sugi camp hanthana ba yamna kana suggest tawrakle haina khangalakhiba adugi makha tarakpada center ki makedegi Tampaka Tainaba Chingi district singda leriba sugi camp sing lauthonaba thorang sing paikhatpa horakpadagi Sadar Hills Jeep Association ki makedegi hairiba khongthang asida yamna kana yaningdaba phongdokhrei Kangpokpi district ki oina traditional authority ki mahut sillaga Sadar Hills Jeep Association ki makedegi sugi camp sing lauthonaba natraga atopa maphamda hongdoknaba thorang sing paikhaliba asi akan mamongda condemn tawi thawong asi yamna khudong thiningai oiba amasung Meitei khaki interest yenglaga thabak tawba amani sugi designated camp sing asi peace accord amagi makhada Kuki gi ancestral land da hongdoklaga lebani hairiba camp sing asi Manipur da tholiba irang asiga mari lenaba honabasi yamna chumdaba amani designated camp sing asi atopa mafam da hongnaba honaba asi yam yaba ngamloi thawong asi Kuki singi dignity identity amasung territorial right ta attack tawbani hairi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Kuki lahlolup singi designated camp khara lauthokpa natraga mafam hongdok honjin tawrabadi hingsa thoraktuna muknaba hengalakani haina association na phongdorakli Suspension of operations to the Leriba Kuki Lahlolup Singi designated camp Karam upon Hongdoknaba Amadi, Mapam Karadagi Lautoknaba, Ministry of Home Affairs na Pukhalakiba, Wafam Su, Sadar Hills Ki Chief Association, SAHILC na akan da yaning da Pafongdorakli. SAHICLC gi Information and Publicity ki wing na thadorakiba matung inna sugi designated camp sing asi Kuki gi lamda lebani Kangpokpi district ki mafam singda leriba camp sing atopa mafam da hongdokpa amasung mafam kharadagi lauthokpa haibasi majority community ki ayaba yenglaga makhoigi nungaigadaba laukhatpa thawong oigani Ministry of Home Affairs ka suda leriba Kuki lahlauba singi luchingba singa wari sanakiba asi Manipur da tholiba irang asiga mari leinadaba tongan bani maramaduna center na michang mikhai naidana thabak tawgadabani karigumba designated camp khara lokthokpa natraga mafam hongdok hongjin tawrabadi maduna irang asida nongna hingsa thoraktuna muknaba hengalakpaga oina thokani haina cherolasina hairi Relief camp ta leriba IDP sing awaba kaya mayok naduna siba ngaibagi phibamda leire haina kop map na phongdorakli ing kumja lisingani kolhomjoi me ahomdagi Kuki narco terrorist sing na chatharakiba irang asina maram oiduna hauzik Tampaki mafam kayada lanjena duna relief camp sing da changjafam loduna leriba IDP sing awaba kaya mayoknari irang asina maram oiduna lanjenari ba hauzingna imung manung amadi maruk mapang kayagi yumda saidangduna leriba IDP sing asi state amadi central government ki chakthung amata mapung phana phangdre haina protection of Meitei victims more
Kop Map Moregi Convener T.H. Buddha Meitei Press Hadurakpa Cherol Asina Hairi. Cherol Asina Hai, State Government Asina IDP Singi Oina Piriba Relief Materials Sing Mapumfana Fangdaba Amadi, Hingnabaki Louphamda Matik Chaba Tabak Leitabana, IDP Sing Asi Awabana Kamtingli. Hoki Bachahi Lisingani Kunmariki November Amadi, December da Imphal East District Relief Camp Sing Amadi, Wangma outside the Leriba IDP Sing Asigi Oina Housing Power, State Government Asina Tha Amagi Oina Chain Kezi Tara, Hawaii Kezi Ani. Mi amamamgi tha amagi oina piraki aduga hauzik chaliba chahi lisingani kunmanga asigi oina January amadi April thada chain kg tara Hawaii kg ani acha thau half liter per head per month pirakpa asi natana mapanda leriba IDP sing asina sarkar dagi mateng phangde hari matang asida thamlakli bawa famdi irang asina maram oiduna mayum makai lanthum mangkraba matungda lanjenariba mapanda leriba IDP sing asibu sarkar asina manaba mityeng yengbidaba amadi IDP sing da piriba chakthung asi chap manana pidaba asida nungaitaba amadi pendaba phongdorakli loinana awaba kaya asina maram oidana IDP kaya ama punsi loikibasu yaukhrei maram asina state government mapanda leriba IDP sing asisu chap manaba mityeng changduna chap manaba chakthung pibinaba state government ki puning chingsilakli haina phongdorakli Sabagi chang hengalakpana heat stroke khongkhut pongkhatpa unsagi laina kaya sandorakpa chang wangkhathali state asida sabagi chang hengalakpadagi miyamna awaba mayoknari State Directorate of Environment and Climate Change ki Cherol amagi matung inna ngarang phawada Imphal East da Celsius degree 35 Bisnupur da 36.4 Kakching da 34.35 Kampokpi da 35.63 Senapati da 32.18 amadi None district da 38 yongna sakhi hari Sabagi chang nomagi hengalakpa asina akoibada leriba thawai panba jiba singda natana miyoibagi hakchang da su khudong thiba kaya thogali hari Saba hengalakpa asina ekhoi miyoibada heat stroke khongkhut pongkhatpa hakchang chokthaba amadi unsagi laina kaya sandropagi chang wangkhathali Haina National Program on Climate Change ki State Nodal Officer Oribi Yangkhom Vizetana Fundorakli. Sava hengalakpa asina ngakthoknaba miyamna cheksing thaurangi manung channa ising toina thakpa haira amadi manamasing marangkaina chaba maru oina pikliba angangsing amadi miron bisingna nungsada thoktanaba su khangalakli. Wakhalna sagatpa Kuki land stemgatuna leminari ba purab singbu thugaina ba hotnariba asi tokadabani natrabadi chapchana thengnaduna madugi pakum pigini haina FLCC na phongdorakli. State asida Kuki land haiba mafam leite wakhalna sagatlaga Kuki land puthokliba asina state asida thokliba irang asigi maru oiba horofam ama oiri haina Foot Hills Naga Coordination Committee FLCC Imphal gi makedigi phongdorakli. FLCC Media Cell na press thadorokpa cherol magi matung inna haribadi wakhalna sagalaga Kuki land thonjelaga makhoigi lam oinaba honariba asina lamdam asiki yalhomi gi lam sing munaba amadi asengba achumba adu muthanaba honabani puwari dagi akhoina khangba ngamlibadi Kuki haibasi lamdam asiki yalhomi nate Myanmar amasong Bangladesh dagi haizelakpa miyan chani Mount Kobru Mount Thangjing amasong SP Road haina Semdoktuna maming kaya thonjiliba asigumba thawongsing asi khanaba hobada natana yalhomi singda singnabani amaromda naga singna khundariba mafam singda nagagi lamda henjinduna Kuki militant group singna bunker sajinba leifam chapam sajinba lambi thingjinba amadi maram chadana sel khomba asina chingba thawongsing asina nungsi chanana punna hingminaba haiba wakhalon adu thugaina ba honabani hari cherol asina makhataribadi nagagi lamda changsilaga hingsa chathaduna lam loshinaba honariba yauna Kuki militants singi ka henba thabak thoram sing asi khudakta lepkadabani mapandagi drug amasung khuchu khulai kaya pusilaktuna chathariba ka henba thawong asina marlamdam asiki tangdu laitaba phibam thukai hali maramaduna atopagi lamda changsilaktuna wakhalna sagatpa homeland sengatuna leminari ba phurup singbu thugaina ba honariba asi thadokadabani lonana yalho phurup singbu ikai khumnagadabani maduna trabadi chapchana thingnaduna madugi pakhum pigini haina sufangdokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada marueba pau amuka hana pizari Leitanpokpi Meitei Khulgi Louphamda Khoiba Yaroi haina Kuki mayam Kumtharaktuna Naori Kapsilakre attack chatharakpadagi achauba lanjau tholonggadawrei
Uttarakhanda helicopter kaibada pilot amadi imung amagi miyoi ahum yauna punna miyoi tare sikre. Tampaka tainabada leiriba Kuki su camp sing lauthoknaba thabak paikhalakpada Kuki sing matha saba hokre. Matang asida Loyalam E-PAO na namitangi pau pibil lezari tabiri ba khudimako amuka hana khurumjari.